Manipur Police tagi ngasi thagalapa post amada ngarang tang mga thanipan English nganiga kunga tarukta security forces singa is Army Chief UKNA Margi Army Chief RC Singsan Kawa All Gelmoy Village Susampur Police Station Susampur District ki manung sanbada laiba miyoysi fokat pangam lahiri ma fokat pana maram weraga masing yamlaba King Sound Village Susampur ki manung sanba hariba forest asidiki AK-47 rifle magazine yawba ama 9mm pistol magazine yawba ama IED ahum amasum buffing radio set aniga loinana fokat pangam kriyari Manipur ga Myanmar ga lam onthoknani haibasina asumba oirabadi Manipur miyam da mayek singna khangadabani mega sandram demarcation tawdriba Manipur gi ngamkhai paringda India mas Myanmar na lam onthok onsin tawnaga dawri hairiba wapam asin asumba oirabadi Manipur miyam da wapam asigi matangna mayek singna khangadabani haina CLP lusingba kaisa mega sandrana phongdorakli Manipur amas Myanmar anigi marakta ngamkhai gi saruk laptop pangamdana lairibasi loishindanabagi damak India amas Myanmar gi marakta lam onthok onsin tawnaba khanari haiba India lenga ki Ministry of External Affairs ki wapam amaga mari lena CLP leader kaisa mega sandrana ma ki social media gi account mathaki wapam asi phongdorakani maangna hai karigumba lam onthok onsin tawbigi wapam asina aranba oiram labadi Ministry of External Affairs na report adu aran bani hana sengdokadabani karigumba lam onthok onsin tawbigi matangna khanaba oiragana India lenga na madugi pandam mi engna singba punamak Manipur miyam da mek singna khangadabani Haojik miyam da phawriba khoirang khoisauna bas kokhangadabani Indo Myanmar ga Manipur ga taina ba demarcation tawdriba ngamkhai gi saruk singi matangda Haojik tholakliba wapam asina state asigi miyam na singnaba kya pholi Manipur gi apun basaktam puwari ga sagona duna laklaba ngamkhai amadi state asigi security ga hakthengna mari leinaba hiram masida India lenga na tumina lasiliba karigino Haojik miyamna khangba pamlibadi India mas Myanmar ani ki marakta lam onthok onsin tawnaba khanari haina ministry na thamlakliba wapam asi tasengna sumlabara maduna asum boirabadi karam khul sokadagi khongthang asigi matangda Parliament amadi Manipur miyamda khangalamgadawribra haiba ashisu asauba owang oiri International boundary sokpa yaba warep sing close door da lawya yaroi haukibasai kyadigi Manipur si hanjina saitheng phangdura laklabani constitution gi process parliamentary security amasum Manipur miyam tanaramdana India gi ngamkhai insi ama phawba surrender tawba yaroi National security amasum territorial integrity ki matangda naronda yanaba mata purak loigidabani Manipur gi miyam lona thumna thabak tawbagi mahut transparency pami haina CLP lusingba kaisa mega sandrana makhatana phongdorakli Haojik thoklibi irang asi tunggi mirol da amuk hana thoktana ba hotnaba mathau tai RK megen Haojik Manipur da thoklibi irang asi tunggi mirol amuk hana thoktana ba sinba mathau tai haina UNLF ki hanagi chairman RK Sanayama allies megena phongdokri wapam asi peace committee kanglai park Manipur special 15 sinduna ningthau khong all road opposite pump house number 3 da kumza English ngani ga kungo homdoi me ahumdigi hauduna Manipur tholakhibi irang asida laikhidraba athawbusingi ningsing phura miyamna khusina bigi thoram da phongdokibani ngasi maikum hangdokhiba athawba taruk adudi pukrambam Abinash Maisna Malemnganba Guru Mayum Boni Okram Khomai Pukrambam Birsandra Madi Pukrambam Pisak Masani loinana mamang ningsing fura sadun khusina khraba warepam ibom sayauna athauba teret ki mafam da haikal leka tamki thauram madura Manipur lenga ki home minister Govidas Konthaujam UNLF ki former chairman RK Sanayama allies megen DC Bisnupur Puja Elangbam peace committee kanglai pak Manipur ki president KS Rajeshna atoiba mithunglen oina saruk yakhibaga loinana laikhidraba athauba taruki ningsing fura maikum hangdoktuna miyam kusinaki thauram mari leinana UNLF ki former chairman RK Megena hai ngasi miyam kusinari ba ningsing fura sida sai khudingi miyam haikaleka tamba laknargani loinana karamna hana sunaba si thokibano hangnarakani amadi ningsing duna lehauragani
masina tung koina hatna sunaba loisin kiduna ngasi thokli bisarang na basi tunggi mirol amuhana thoktana basin ba mathoktai thokli bi irang si kanglu masil hatna ba yaba hatna halaga hatna ba phuna ba ngamdraga product hanba sahi ahum sathari bi irang si yamna line lobusumdi United Nations na people right to protection of life sokpana civil war amagomani maram maduna Gen Z gumba tholak atai mafamda kholau tholakpagum apunbagi kholau amadi mathau tare ki thawra madura laikhidraba taruki mita maikum hangdoktuna miyamna khusina ki loinana haikal lekat tangki laingak na pangthokadoriba seminar da miyamgi apambagi mayokto warep laurabadi census boycott tawgani ZFD Manipur laingak na sinduna demographic profile of Manipur haibisida numit nini pangthokadoriba consultative meeting kam seminar asida ZFD amadi miyamna taliba demand mitop khandoklaba matung census tawgadabani haibigi ona tainabada warep lawduna thabak toroklabadi census boycott tawgani haina ZFD ki maikedi section wafam thamlakli wangkai thangjam laikai da leiba campaign for just and fair delimitation ZFD ki office ta tuan ba CSO singi lusing basing saruk yaduna ngasi pangthokiba mifamda lengak na miyam gi mayokta warep lawduna thabak toroklabadi census boycott tawba haina warep lawre haina ZFD ki convener Jitendra Ningombam na pawmising unabada phongdorakli Jitendra Ningombam na makha taraduna ZFD amadi Manipur miyam na state asida August 13 gi hogani haiduna thawrang toriba census tawbaga thaba asigi mangoinana lamdam asida mitop khandoklaba matung census ki thabak sathabiyu haiduna Manipur lainga amadi mari leinabasingna matam kyagi mamang gi taksinduna lakli adumainama lainga asina ngasi fawba tasinadana lakli basigi yenglaga hawkiba July 13 lamdam asida lairiba CSO singi mihut sing yawba mifam ama pangthoklaba matung August 3 fawbagi manungda lamdam asida NRC update tawraba matungda census ki thabak paikhatkani haibigi sabsaba fidep ama lawduna miyamna khangadabani haiduna matam thaduna lakpadu ngasi aroiba numit asida Manipur lengana sinduna demographic profile of Manipur gi matangda numit nini sumna consultative meeting kam seminar pangtholagani haina masida saruk yana ZFD da khangalakhi maramasina seminar adu da saruk yaduna kari karam warep lenga asina lawgadoribano haibadu yengba tari ZFD amadi miyamna pamliba NRC update tawdringai census ki thabak sathabi yaroi heba wafam hongma leitri amadi lenga na sinduna pangthokadoriba seminar asida lawbu warepna miyamgi aningba apambigi mayokta thabak toroklabadi census boycott tawbigi khongjang akan mamongna sangsilagani haina Jitendra Ningombamna phongdorakli amaromda lengakna hayeng consultative meeting kam seminar ama silibasi ZFD amadi miyamna taliba lamdam asidagi mitop khandoknabigi demand asi nathainaba hotnabani miyambu apangba sibigi thawongna haina campaign for just and fair delimitation ZFD gi finance secretary Sunil Karamna phongdorakli Tentang na sumna miyam na thamjage duga Haojik koina di miyam paus matang sa lusinjarage masum makata ba anoba update miyam punang ngamina sena channel sigi maikedi miyam phamda makata na thamjari makata ba anoba update miyam punang ngamina sena channel sigi maikedi thamjari